स्वर्गकी लैकोलदा साच्चबी मपुगी लैरांग निंगथीबी मालेमदा खोंदारक्तुना नुंसीबा लैनम येलिबी नंगी नुंसी लैनमदा अंगावबा थमोइसु ताइबंगी नुंसीबा मसक खंगहल्ले थमोइगी अपाम नुंसी वाखलदा पुंसी खोंचटपुसु वहंग चामा हंगहल्ले नंगी करंबा नगुलनो अइबु सुगंगावहल्लिबा अइबु असु लैताफम खंगहंद्रिबा अमंबा अहिंगना थाबलगी मंगालदा तांगजबगो अमंबना थल्लबा अइगी पुंसीसु ngasidi nangi napal tangningle punsigi amamba lambibu mangal pamle ngasidi thaja adubu punsi khongchatka thamoigi apambaga yetsinaba yaramdre amana taibangni amana manglani nipamagi wakhalna kari khalli haiba chunbal thokna haidoraktrabanina nupi mana kamdawna khangba ngamgani matawna taklabasu mityengi ingit phanglabasu wahai oina haidrabanina chungsangi thamoigi masak thajana uba ngamdre pukningi apambasu khangba ngamdre lotsinkhre nupi magi thamoisu marul kaya thokduna thamkhre thamoigi kachin amada pakhum phangkhitriba thamoigi nungsi wahang ahing adugi warisu matang aduda loishinkhi waroba thamoi adugi penanaba wahaisu haibikhidri मदुगी महुत थाजन युमसिदगी थोखिबदा कदाइदा कनागी मफमदा लैबा हाइबा वाफम असिदा ओइना ओंथनग्रे थाजसु निपामागी मफमदा ओइनबा मतौ उतखिद्रे वरोबा मिटयेंगनसु येंगलुद्रे युमसिदगी थोख्रगा करी कमदौबा हाइना खनबा हौइ युमसिदा लैगदौबा नुमित मसिंगसु यामसिलक्ट्रबनि अदुबु चुंगसांगा थाजगदि अमना अमदा वाला ngangnabagi चांगदि सुम सुम हंथग्रे चुंगसांगना हाइनिंगबा अमा लैरगसु थवानगी खुथांगदा हाइरक्कनि थाजना तमनिंगबा अमा लैरबसु थवान ओइना हाइहल्लक्कनि मरक्का सिदा लैरिबा थवानदि थमोइ अनिशिगी मतौसे खंगजदबा ओइबना मसादि खंगजदा चुंगसांगा थाजगगी मयाइ चेनबा हाइबदु ओइरबनि नुमित्तु चुंगसांग अयुक्तगी थोखिबदुना नुमित चुप्पा अमा हंजिलक्ट्रि युमदगी थोखिबदा करिसु चाखिद्रिबनि कदाइदा करी चारमगनी कदाइदा कनागा लैरमगनी करी थबकी नुमित चुप्पा चटख्रिबनो हाइना खनबदा थाजदि युमदा लैरिबदु लैफम खंगदे चारे चाफम खंगदे थबक तौरे तौफम खंगद्रे नुमित तासिलक्लब हाउबदा युमदा हंजिलक्तबा अदुदा थाजा थवानदना कोइनना हंगलै थवान ngasi kain sang thong sige khang dia je umek ti yai ai gidi aduda aina ma hekta thongjiluraga noi de aina chaning ta boy ramadi koi de ai de loina dum chabni da kasu khair oi ado nami thangi trak se hap khatra hapoi dran nangam thang dok pira kera oi je hangake wa do hairaga thawan फोन दु लौथोक्लगा चुंगसांगदा कॉल तौशिल ngahak leiraga chungsangsu phone do dumak paikhale hello de kai lege oh adu de halok to walibo som da chena te ge chahap ka raha poidran hangapa hoi hoi phone do thamkhraga thawan chu thada onchilaga haire je how poi thaja hojikta da charang naramba wakhal du nena hektai tabna mathang amu khangle oh adu hauji kadai de lei haige tabo ma chatli na haire kayam thenga kadoi jano thengoi haire je oh adu de ai chak thangal rage ko oi je kai ma ting pangau ge je yar ni da je na hauji ta wi ba mayam sa je lei tre dem ta phangaroi do yumgin sang hau su cha ba phangar nungti gi dok tong mai ka than bi ri su loina to khrani ne ai lei tresu noi de ne tau tresu nangna de yumse khar khar de yang sinuko oi aduda ihang de hangaurani thaja paukham leitre mai thongdu nokfet tamak taure somdana chungsangdi ayuktagi yumdudagi thoraklaga thajana leigadabu mafam kanagi manakta
ꯀꯗꯥꯏꯗ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗꯨꯗ ꯃꯅꯤꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯅꯤꯁꯨ ꯆꯨꯡꯁꯥꯡ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯩ ꯂꯩꯔꯒꯦ ꯊꯋꯥꯟꯅ ꯄꯥꯎ ꯑꯃ ꯇꯝꯃꯛꯏꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤ ꯀꯩ ꯄꯥꯎ ꯅꯪꯒꯤꯗ ꯂꯩꯔꯤꯗꯣ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯃꯥꯅ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯅꯥꯕꯨꯅꯣ ꯍꯥꯏꯕ ꯆꯤꯡꯁꯥꯡ ꯍꯪꯂꯨꯗ꯭ꯔꯒꯁꯨ ꯈꯪꯏ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯗꯃꯛ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤꯗ ꯂꯩꯈꯤꯗꯣꯏꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯗꯨꯝ ꯆꯠꯂꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯍꯥꯏꯅꯤꯡꯗꯕ ꯃꯑꯣꯡꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩ ꯃꯇꯧꯗꯨꯗ ꯃꯅꯤꯁꯨ ꯆꯤꯡꯅꯔꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅꯗꯤ ꯌꯥꯔꯕꯣ ꯍꯣꯏ ꯆꯠꯂꯅꯤꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ ꯅꯪꯗꯤ ꯀꯩ ꯈꯜꯂꯤꯕ ꯀꯩ ꯈꯜꯂꯨꯅꯤ ꯏꯅꯥꯛꯇ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯒꯤ ꯊꯝꯕ ꯌꯥꯔꯣꯏꯗꯣꯏꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯃꯅꯤꯅ ꯍꯪꯂꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯊꯥ ꯁꯥꯕ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯏ ꯆꯤꯡꯁꯥꯡ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ kaya ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ kaya ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯃꯔꯝ ꯂꯣꯏꯅ ꯂꯩꯕꯅꯤ ꯉꯁꯤ ꯃꯥꯒ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯃꯥꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪ ꯃꯥꯕꯨ ꯊꯥꯗꯣꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯆꯤꯡꯁꯥꯡ ꯀꯅꯥꯅ ꯈꯪꯕ ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯔꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤ ꯏꯁꯣꯔꯅ ꯁꯤꯟꯕ ꯂꯝꯕꯤ ꯑꯣꯏꯔꯝꯂꯗꯤ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜꯗꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯨ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯍꯩꯒꯗꯧꯕꯅꯤ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯍꯥꯏꯔꯤ ꯑꯗꯨꯗ ꯅꯪ ꯃꯥꯕꯨ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯥꯅ ꯀꯩꯁꯨ ꯀꯜꯂꯛꯑꯝꯃꯣꯏꯗ ꯑꯗꯨ ꯅꯪꯅ ꯍꯦꯛꯇ ꯁꯥꯒꯠꯂꯒ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯏꯖꯠ ꯂꯩꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯄꯥꯝꯃꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯏꯖꯠꯀꯤ ꯃꯍꯨꯠꯇ ꯁꯦꯜꯅ ꯁꯤꯟꯈ꯭ꯔꯦ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯆꯤꯡꯁꯥꯡ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯟꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯨ ꯆꯥꯎꯕ ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯕꯗ ꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯌꯥꯝꯕꯃꯛꯅꯤ ꯍꯥꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯃꯥꯒꯤ ꯍꯛꯇꯛꯇ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ ꯃꯥꯅ ꯏꯖꯠ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯂꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯅꯪꯁꯨ ꯏꯖꯠ ꯂꯩꯕ ꯃꯑꯣꯡꯗ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯗꯧꯕꯅꯤ ꯄꯨꯟꯁꯤꯁꯦ ꯁꯦꯜꯅ ꯈꯛꯇꯪꯁꯨ ꯌꯥꯗꯕ ꯃꯇꯝ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯊꯦꯡꯈ꯭ꯔꯦ ꯍꯟꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏꯗꯕ ꯑꯩꯒꯤ ꯈꯣꯡꯆꯠꯅꯤ ꯀꯔꯤꯒꯤ ꯍꯟꯗꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯕꯅꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯣ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯣꯏ ꯇꯥꯖꯧ ꯀꯔꯤꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕꯒꯤ ꯑꯌꯥꯕꯁꯦ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ ꯃꯤꯅ ꯄꯤꯔꯛꯄꯅꯤ ꯃꯁꯤꯗ ꯃꯥꯕꯨ ꯏꯅꯥꯛꯇ ꯁꯨꯝ ꯊꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅ ꯇꯥꯔꯛꯀꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯅꯤꯁꯨ ꯃꯊꯥ ꯁꯥꯔꯦ ꯆꯤꯡꯁꯥꯡꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕꯅ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯑꯣꯏꯕꯒꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯇꯥꯖꯧ ꯃꯅꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯗꯤ ꯃꯥꯅ ꯆꯠꯈꯤꯕꯗ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯀꯥꯏꯗ ꯀꯅꯥꯒꯤꯗ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯒ ꯃꯗꯨꯗ ꯂꯩꯍꯟꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯈꯪꯅꯗꯕ ꯃꯤꯒꯤ ꯃꯅꯥꯛꯇꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯦꯐꯇꯤꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯨꯃꯟ ꯁꯦꯜꯇꯔꯗ ꯑꯣꯏꯅ ꯂꯩꯍꯜꯂꯒꯦꯅ ꯈꯜꯂꯤ ꯃꯊꯟꯇ ꯂꯩꯍꯟꯕꯗꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯂꯩꯍꯟꯕꯅꯗꯤ ꯐꯩ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯤꯉꯩꯗꯨꯗ ꯑꯩꯒꯤꯗꯃꯛꯇꯪ ꯄꯨꯔꯛꯑꯝꯃꯨ ꯏꯃꯥꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪ ꯇꯧꯍꯟꯅꯁꯤ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯔꯣꯏꯗ ꯇꯥꯖꯧ ꯑꯇꯩꯒꯤ ꯅꯠꯇ꯭ꯔꯁꯨ ꯊꯋꯥꯟꯅꯁꯨ ꯃꯆꯦꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤꯅ
ꯃꯥꯅꯁꯨ ꯏꯃꯥꯒ ꯃꯁꯛ ꯈꯪꯅꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯗꯨꯅ ꯊꯋꯥꯟꯒꯤ ꯈꯜꯂꯒ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯍꯧꯕꯅ ꯐꯩ ꯑꯍꯣꯏ ꯑꯩ ꯌꯦꯡꯉꯒꯦ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯒ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯊꯥꯖꯒꯤꯗꯃꯛ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯒꯗꯧꯕ ꯈꯨꯗꯤꯡ ꯁꯤꯟꯕꯤꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯍꯥꯏꯊꯔꯛꯂꯦ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯧꯕꯗꯨ ꯉꯝꯗ꯭ꯔꯦ ꯊꯥꯖꯕ ꯎꯔꯒ ꯅꯨꯄꯤ ꯃꯥꯕꯨ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯅꯤꯡꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯤꯡꯕ ꯐꯥꯎꯗꯕꯅꯤ ꯋꯥꯈꯜꯗꯣ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯉꯩ ꯊꯋꯥꯟꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯆꯥꯛꯀꯤ ꯄꯥꯎ ꯍꯪꯂꯛꯂꯤꯕꯗꯨ ꯊꯥꯖꯅ ꯍꯪꯂꯛꯄꯅꯤ ꯈꯪꯂꯕꯗ ꯆꯤꯡꯁꯥꯡ ꯋꯥꯔꯝꯕ ꯋꯥꯈꯜꯗꯨ ꯈꯪꯐ ꯐꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯈꯪꯇꯦ ꯇꯦꯛꯈꯠꯂꯤ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯥꯙꯕꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯏ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯇꯣꯏꯅ ꯃꯪꯍꯥꯁꯨ ꯏꯆꯣꯏ ꯆꯣꯏꯔꯦ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯎꯪꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗ ꯁꯅꯥꯍꯜꯗꯨ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯍꯣꯏꯅꯦ ꯁꯪꯒꯣꯝꯁꯦ ꯂꯣꯏꯅ ꯄꯥꯊꯔꯤ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ ꯑꯩꯃ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯁꯤ ꯍꯥꯏꯔꯒ ꯄꯥꯊꯔꯕ ꯁꯪꯒꯣꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯑꯩꯅ ꯃꯨꯊꯠꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯍꯦꯟꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯔꯊꯗꯦ ꯂꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯏꯂꯦꯛꯁꯟ ꯃꯌꯥ ꯀꯣꯏꯁꯤꯜꯂꯛꯄꯒ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯁꯪꯒꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯣꯏ ꯕꯥꯕꯨ ꯑꯩꯁꯤꯕꯨ ꯃꯌꯥꯝꯒꯤ ꯚꯣꯠꯀꯁꯤ ꯇꯣꯛꯂꯁꯤꯔ ꯈꯪꯗꯦꯅꯦ ꯅꯪ ꯅꯊꯟꯗ ꯁꯨꯝ ꯂꯩꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯣ ꯍꯦꯔꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯣꯏ ꯕꯥꯕꯨ ꯑꯩꯅ ꯑꯣꯏꯅ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯤꯗ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯃꯤꯇꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯊꯦꯡꯈꯤꯅꯕꯅꯤ ꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ ꯉꯁꯤꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪꯁꯨ ꯂꯩ ꯍꯣꯔꯦꯟ ꯑꯩ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯊꯦꯡꯅ ꯃꯝꯅ ꯂꯩꯊꯣꯛꯀꯅꯨ ꯌꯨꯝꯗ ꯉꯜꯂꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤꯒꯦꯀꯣ ꯍꯣꯏ ꯃꯣꯏ ꯕꯥꯕꯨ ꯄꯣꯠ ꯆꯩꯗꯤ ꯀꯔꯤ ꯀꯔꯤ ꯑꯀꯥꯎ ꯑꯔꯛ ꯂꯩꯔꯤꯕꯒꯦ ꯐꯣꯟꯗꯤ ꯄꯥꯏꯕꯤꯔꯕ꯭ꯔꯣ ꯄꯥꯏꯔꯦ ꯆꯦ ꯆꯥꯡꯁꯤꯡꯗꯤ ꯂꯣꯏꯅ ꯁꯨꯔꯦ ꯁꯅꯥꯍꯜꯁꯨ ꯃꯥꯙꯕꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯁꯅꯥꯍꯜ ꯃꯤꯁꯤꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯃꯤꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯀꯔꯤꯅꯣ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯍꯟꯗꯛ ꯃꯔꯛ ꯃꯥꯙꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯕꯅꯤ ꯃꯤꯐꯠꯇ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯆꯍꯤ ꯀꯌꯥ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯆꯥ ꯂꯩꯔꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯐꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯊꯧꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯏꯂꯦꯛꯁꯟꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦ ꯃꯥꯙꯕꯤ ꯇꯨꯃꯤꯟ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥ ꯑꯃꯅ ꯃꯥꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯒꯨꯝ ꯃꯁꯥꯗꯨ ꯑꯀꯤ ꯑꯈꯪ ꯂꯩꯇ꯭ꯔꯦ ꯈꯪꯅꯤꯡꯕ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯈꯪꯗꯣꯛꯇ꯭ꯔꯒꯗꯤ ꯂꯩꯇꯥꯐꯝ ꯈꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯏ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯅꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯐꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯔꯨꯞ ꯌꯥꯝꯃꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯀꯌꯥꯒꯁꯨ ꯂꯣꯏꯅꯩ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯒꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯒ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯙꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯐꯝꯗ ꯄꯤꯔꯤꯕ ꯁꯛꯇꯤ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯦ ꯈꯨꯗꯛꯇ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯈꯔ ꯁꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯅ ꯍꯜꯂꯛꯄ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗ ꯇꯥꯕꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯕ ꯍꯧꯏ
ꯇꯧꯐꯝ ꯈꯪꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯆꯤꯡꯁꯥꯡꯁꯨ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯥꯖꯕꯨ ꯍꯥꯟꯅ ꯃꯤꯆꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯊꯥꯖꯁꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯏ ꯆꯤꯡꯁꯥꯡꯅ ꯃꯊꯛꯇ ꯀꯥꯈꯤꯕꯗꯨꯗ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯋꯥꯟ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯩ ꯁꯣꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯊꯤꯔꯣꯔꯥ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯈꯤꯒꯦ ꯆꯦ ꯍꯣꯏ ꯍꯣꯏ ꯊꯋꯥꯟꯁꯨ ꯃꯔꯝ ꯃꯣꯛꯅ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯥꯛꯀꯤ ꯄꯥꯎ ꯍꯪꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯆꯦ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯔꯨꯔꯒꯦꯀꯣ ꯑꯍꯣꯏ ꯆꯦ ꯊꯋꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯤꯕ ꯂꯣꯏꯔꯦ ꯆꯤꯡꯁꯥꯡꯁꯨ ꯃꯇꯥꯡ ꯆꯥꯅ ꯆꯪꯂꯛꯄꯗꯨꯗ ꯑꯍꯨꯝꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯉꯁꯤꯗꯤ ꯊꯥꯖ ꯆꯥꯛ ꯆꯥꯅꯤ ꯆꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯔꯩ ꯇꯧꯗꯦ ꯆꯤꯡꯁꯥꯡꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟꯅ ꯆꯥꯔꯤ ꯅꯨꯄꯤ ꯃꯥꯕꯨ ꯍꯥꯏꯐꯦꯠꯇꯁꯨ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯊꯥꯖ ꯃꯥꯅ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯦꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕꯅꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯆꯥꯔꯤꯕꯗꯨ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯪꯕ ꯉꯝꯗꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯈꯪꯖꯗꯕ ꯊꯋꯥꯟꯗꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤ ꯊꯥꯖꯁꯨ ꯊꯋꯥꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯣꯏꯔꯦ ꯆꯤꯡꯁꯥꯡꯅ ꯃꯔꯛ ꯊꯠꯂꯒ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯕ ꯆꯠꯀꯅꯤ ꯊꯋꯥꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯗꯤ ꯆꯦꯒ ꯄꯨꯟꯅ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯇꯥꯏ ꯍꯣꯏ ꯊꯥꯖ ꯆꯤꯡꯁꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯑꯅꯤ ꯁꯨꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯊꯋꯥꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯋꯥꯍꯪ ꯍꯪꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯋꯥꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯥ ꯇꯥꯏ ꯆꯦ ꯍꯌꯦꯡꯗꯤ ꯏꯃꯥꯒ ꯁꯛ ꯈꯪꯅꯔꯅꯤ ꯑꯗꯨꯒ ꯗꯥꯆꯧꯒꯁꯨ ꯏꯇꯩꯃꯒꯁꯨ ꯊꯥꯖ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯝꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯏꯃꯥꯒ ꯁꯛ ꯈꯪꯅꯧꯋꯣꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯃꯥꯒ ꯑꯃꯨꯛꯇꯪ ꯈꯪꯅꯍꯟꯒꯦꯅ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯆꯦ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯖ ꯊꯋꯥꯟꯒꯤ ꯑꯄꯥꯝꯕꯗꯨ ꯌꯦꯠꯂꯨꯗ꯭ꯔꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗ ꯇꯥꯔꯦ ꯊꯋꯥꯟꯗꯤ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯇꯥꯏ ꯆꯦꯒꯤ ꯂꯩꯐꯝꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ ꯑꯗꯣ ꯆꯦꯁꯨ ꯈꯪꯅꯕ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯈꯔ ꯅꯥꯇꯩ ꯆꯥꯕ ꯃꯐꯝꯗ ꯁꯤꯟꯕꯤꯕꯅ ꯐꯅꯤ ꯇꯦ ꯊꯥꯖꯁꯨ ꯇꯞꯅ ꯃꯔꯛ ꯊꯠꯂꯛꯏ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯊꯤꯔꯒꯦ ꯌꯥꯗꯦ ꯆꯦ ꯆꯦꯒ ꯈꯪꯅꯕ ꯃꯤ ꯑꯝꯇꯁꯨ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯦ ꯈꯛꯇꯪ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯣ ꯅꯣꯏꯁꯨ ꯊꯕꯛ ꯆꯤꯟꯖꯕꯁꯤꯗ ꯑꯩꯒꯤꯗꯃꯛ ꯑꯃꯨꯛ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯤꯡꯁꯥꯡꯅ ꯊꯋꯥꯟꯗ ꯑꯣꯟꯁꯤꯟ ꯃꯔꯛ ꯊꯠꯈꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯤ ꯑꯩꯅ ꯁꯤꯟꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯊꯣꯛꯑꯦ ꯆꯦ ꯇꯦꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯗꯨ ꯆꯦ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯂꯩ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩꯗꯤ ꯂꯩꯒꯤ ꯋꯥꯐꯝꯗꯒꯤ ꯁꯥꯎꯅꯈꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ ꯂꯩꯅꯈꯤꯕꯗꯨ ꯊꯥꯖ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒꯤ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯔꯦꯝꯕꯗ ꯂꯩꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯦꯅ ꯂꯩ ꯃꯌꯥꯝꯁꯦ ꯊꯥꯖꯤꯟꯕꯗꯒꯤ ꯌꯨꯝꯁꯦ ꯍꯦꯟꯅꯁꯨ ꯐꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯍꯩꯔꯣꯏꯗ꯭ꯔꯥ ꯈꯟꯕꯩ ꯋꯥꯅꯤ ꯂꯩꯁꯤꯡ ꯂꯩꯔꯨꯕꯁꯦ ꯑꯔꯦꯝꯕꯗ ꯅꯈꯣꯏꯗ ꯃꯊꯥ ꯁꯥꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯆꯦ ꯆꯤꯡꯁꯥꯡꯅ ꯃꯔꯛ ꯊꯠꯂꯒ ꯊꯥꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯩꯒꯤ ꯋꯥꯐꯝꯁꯦ ꯀꯌꯥꯔꯛ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯗ ꯊꯃꯣꯏ ꯄꯣꯠꯂꯨꯝ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯀꯣꯜ ꯀꯌꯥ ꯁꯦꯟꯅꯧ ꯍꯥꯏꯕꯅꯣ ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯪꯕꯅꯣ ꯑꯄꯥꯝꯕꯗꯣ ꯑꯩꯕꯨ ꯈꯪꯍꯜꯂꯨ